mayam masih Masih cangkuk deh. masih dicak tau dre aku ini nudin gini snack soalnya aku sangang olaga singju resina pokon lah pokon ada lagi badam reku na base belendri su yauri ma belendri sani ya Try to get a new young company about Belinda Bomiga. ada kamen kalau supat hoke kamen pat hoke kita mungkin Cahaya. ini nggak sih sah dulu singju nggak sih cu hero Try saya agak komen. hero saya masih ai sudah bisa tahu ulang nih maya anda masuk yang om tuh maya anda saya bukan apa dah pokoknya thum jauh nak kerana mana si Sinanya kena lagi caramel hai cini kita tu ni bukan mau sehari tu boleh. Sinanya kena lagi onion ga cream ni. ya kira amat ketemu par Itu nam dah kan. Maya, mubang di ayah pasaran. Pasaran apa ni? Cakap pasaran ni ko. mukbang yang penting mukbang itu pelik mati Apa? apa Beli jom ko kena. ol Ni yang ni hao dah mana? ayam tong nó hậu đốn ăn được nè khơi phía trâu đi hà này dùng có khả năng sẽ tin nhau ra nè tin nhau mèo quanh mình ngon cả Nhưng mà hao mình có. không tin nhau rồi đi ngon nhau cả Momo Lego. Nhớ luôn. nó không chả thum mà Một cái xã cái nó không chỉ thôi nữa. Nhìn cái chân nào nó thấy mèo. Sân đi man anh cầm cái bao đã. Rồi bao bì cái gì không thì nó hay bì mấy cái xe si hay biết mà si cái tăng ngày rồi bà thấy đi cái pi cái này video thằng ta về này hay anh đi xong thằng cái 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 xe yari cái đi mà tâm xe hai bên ngầm tre hay bị mà số thằng sẽ thuộc đi phá bà edit xe mà lỗi tàu bên này na bà qua video xe nằm cái edit tàu cái sang đó số đúng nhau bà aduna handak se ma suti no ni lei bi se de edit che kara tàu ra cái này qua nằm chân là thầm su nuai tam ne to patha thang cái này handak ti ado chi ju nga si je namhong chi hadana de mo ma mo matam mo khatang mo dik na phang do re ba kwa adu gi chi su namhong ri ne Si kaman sa hagi Bahrain International Day do. Ando ba ko kamay neba. Aham de sadaran jivan na nice video sharing. thank you Rita angom ne yang phase view se mama. hoi akhoi chu khatang phaja ga da na yeng ba thu u ba ni adu phaja ya ba ho Okay. Nagi koi hai de su MM Amir ai yeng ba ni ma gi do sang ga MM Amir ai kan wa taw re subscribe te kui re taw hi ba ado nahan hai ra ko du da su ai na dum no koi di video se ko te na thagat pani na akhoi adum tan nang hong de ko ado ga su kon adum yeng sang na ga yeng e adu ga adum lại ga dum taw ba ni chule liet tan next na. Binoya sing like nice sharing. ning sing mami Lang gozum sa panaw yan phase yung yang nungai. thank you Like na missing su yang phase re film kung liba sing su sa masak doi phase re dira de jing na imo su NFC hospital da thabak taw bra hai. ichanupi sana akhoi gi film yang bi bagi na ta hai ni ai tan thagat chari Da en ho ini mo kung jaba film do yang bi bagi na mata hai ni ngai le tan thagat chari
ꯑꯗꯨꯒ ꯁꯤꯡꯖꯨ ꯆꯈꯣꯝꯁꯨ ꯅꯝꯍꯧꯔꯒꯦ ꯍꯔꯥꯎꯔꯤꯉꯩꯁꯤꯗ ꯁꯥꯏꯔꯣ ꯁꯥꯏꯔꯣ ꯑꯩꯁꯨ ꯑꯃꯨꯛ ꯁꯥꯏꯍꯧꯒꯦ ꯑꯩꯁꯨ ꯆꯥꯟꯁ ꯂꯧꯔ ꯑꯝꯇ ꯁꯥꯏꯍꯧꯒꯦꯕ ꯍꯥꯏꯕꯤꯔꯝꯃꯒꯦ ꯑꯗꯨꯒ ꯑꯩꯁꯨ ꯁꯥꯏꯔꯒꯦ ꯑꯩ ꯈꯔ ꯆꯥꯎꯊꯣꯛꯈ꯭ꯔꯦꯀꯣ ꯀꯩꯅꯣꯅ ꯍꯥꯏꯔꯤꯌꯦ ꯁꯥꯂꯦꯖꯥ ꯆꯤꯉꯥꯡꯈꯝ ꯁꯤ ꯕꯔꯦꯟꯗ ꯂꯩ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯑꯣ ꯁꯥꯂꯦꯖꯥ ꯍꯣꯏ ꯍꯣꯏ ꯏꯆꯥꯅꯨꯄꯤꯁꯦ ꯎꯗꯤ ꯎꯅꯅꯤꯡꯉꯤꯅꯦ ꯃꯥꯁꯨ ꯎꯅꯁꯤ ꯍꯥꯏꯔꯛꯄꯗꯣ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯆꯦ ꯑꯩꯁꯨ ꯕꯔꯦꯟꯗ ꯂꯩꯌꯦ ꯆꯦ ꯍꯣꯏ ꯃꯃꯥ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯎꯅꯅꯤꯡꯉꯦꯅ ꯍꯥꯏꯔꯛꯑꯦ ꯎꯅꯁꯦ ꯑꯗꯣ ꯏꯃꯧ ꯅꯨꯄꯤꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯅꯦ ꯑꯝꯇ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯆꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯄꯥꯎꯗꯨ ꯐꯥꯎꯅꯔꯣ ꯑꯗꯨꯒ ꯎꯅꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣই ꯃꯩꯇꯩ ꯃꯁꯦꯟꯀꯣ ꯃꯅꯤꯄꯨꯔꯗꯩꯒ ꯁꯨꯃꯥꯏꯅꯒ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯎꯅꯅꯤꯡꯉꯦꯕ ꯑꯗꯣ ꯎꯅꯁꯦ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯎꯅꯅꯕ ꯇꯧꯁꯦ ꯁꯥꯂꯦꯖꯥ ꯏꯆꯥꯅꯨꯄꯤ ꯀꯣ ꯊꯣꯛꯄꯤꯌꯣ ꯍꯣ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯆꯤ ꯂꯥꯎꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯃꯣꯔꯣꯛꯇꯤ ꯍꯥꯞꯄꯅꯦ ꯌꯥꯔꯦ ꯁꯥꯂꯦꯖꯥ ꯆꯤꯉꯥꯡꯈꯝꯁꯦ ꯐꯦꯁꯕꯨꯛꯇꯗꯤ ꯃꯦꯁꯦꯖ ꯊꯥꯈꯤꯕꯅꯦꯕꯀꯣ ꯃꯥꯅ ꯑꯩꯈꯣꯏꯅꯦꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟ ꯄꯤꯔꯛꯑꯣ ꯅꯠꯇ꯭ꯔꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯑꯃ ꯄꯤꯔꯛꯑꯣ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯨꯒ ꯎꯅꯁꯦꯕ ꯑꯩꯈꯣꯏ ꯖꯨꯐꯦꯔꯗ ꯌꯥꯝ ꯇꯣꯏ ꯇꯣꯏꯅ ꯂꯥꯛꯑꯦ ꯃꯥ ꯖꯨꯐꯦꯔꯗ ꯂꯩ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯖꯨꯐꯦꯔꯗ ꯌꯥꯝ ꯇꯣꯏ ꯇꯣꯏꯅ ꯂꯥꯛꯑꯦꯕꯀꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯇꯦꯝꯁꯨ ꯖꯨꯐꯦꯔꯗ ꯐꯪꯕꯅꯤ나 ꯑꯗꯣ ꯊꯦꯡꯅꯁꯦꯕ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯍꯟꯗꯛꯀꯤ ꯋꯤꯛꯁꯦ ꯑꯩꯈꯣꯏ ꯁꯨꯇꯤ ꯂꯩꯌꯦ ꯀꯩꯅꯣꯗ ꯋꯤꯀꯦꯟꯒꯤ ꯅꯠꯇꯦ ꯋꯤꯀꯦꯟ ꯇꯥꯗꯦ ꯁꯨꯇꯤ ꯂꯩꯕꯀꯣ ꯑꯗꯨ ꯅꯪ ꯁꯨꯇꯤ ꯂꯩꯔꯗꯤ ꯄꯥꯎ ꯐꯥꯎꯔꯛꯑꯣ ꯊꯦꯡꯅꯁꯦꯕ ꯃꯊꯪꯗ ꯄꯤ ꯗꯦꯕꯤ ꯂꯥꯏꯐ ꯍꯥꯏꯔ ꯄꯤ ꯗꯦꯕꯤ ꯂꯥꯏꯐ ꯐꯨꯜ ꯁꯄꯣꯔꯠ ꯑꯩꯈꯣꯏꯁꯨ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯖꯕꯅꯦ ꯀꯤꯌꯥꯔꯥ ꯋꯥꯡꯈꯦꯝ ꯗꯃꯥ ꯀꯣꯏꯊꯔꯦꯗ ꯍꯣꯏ ꯉꯥꯏꯍꯥꯛ ꯁꯟꯕꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯗꯤꯞꯇꯤ ꯁꯣꯔꯥꯏꯁ ꯃꯃꯥꯒꯤ ꯗ꯭ꯔꯦꯁ ꯌꯥꯝ ꯐꯖꯩꯌꯦ ꯃꯃꯥꯗ ꯄꯛꯑꯦ ꯌꯥꯝ ꯃꯐꯝꯁꯦ ꯌꯥꯝꯅ ꯐꯖꯩ ꯗꯤꯋꯥꯂꯤꯒ ꯃꯥꯜꯂꯦ ꯂꯥꯏꯇꯤꯡ ꯃꯌꯥꯝꯁꯤꯅ ꯃꯃꯥꯅ ꯅꯦꯁꯅꯦꯜ ꯗꯦꯒꯤ ꯎꯠꯂꯛꯀꯦ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯎꯔꯦ ꯃꯣꯏꯒꯤ ꯗꯦꯀꯣꯔꯦꯁꯟꯁꯦ ꯌꯥꯝ ꯐꯖꯩ ꯀꯩ ꯃꯔꯤ ꯃꯉꯥꯒꯤ ꯄꯨꯟꯅ ꯈꯔ ꯃꯇꯦꯛ ꯃꯇꯦꯛ ꯑꯣꯏꯔꯁꯨ ꯎꯕ ꯐꯪꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯕꯦꯕꯤ ꯆꯤꯆꯦ ꯂꯣꯏꯅꯃꯛ ꯀꯨꯏꯔꯦ ꯇꯨꯡꯗ ꯎꯔꯦ ꯍꯥꯏ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯗꯦꯠꯇꯣ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯞꯆꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯏꯆꯥꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯏꯕꯤꯔꯛꯄꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯀꯣ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯖꯔꯛꯀꯗꯣꯏꯅꯤ ꯅꯪꯁꯨ ꯁꯣꯝꯗ ꯀꯔꯤꯅꯣ ꯄꯥꯎꯈꯨꯝ ꯄꯤꯕꯤꯅꯤꯡꯕ ꯍꯥꯏꯕꯤꯔꯛꯑꯣ ꯅꯪ ꯆꯥꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏꯁꯦ ꯅꯦꯛꯁꯇ ꯀꯣ ꯀꯩ ꯄꯥꯝꯃꯤꯅꯣ ꯀꯩ ꯄꯥꯝꯃꯤꯅꯣ ꯂꯥꯛꯑꯣ ꯅꯪꯒꯤꯁꯤ ꯊꯥꯔꯦ ꯑꯗꯨ ꯅꯪꯒꯤꯁꯤ ꯄꯥꯐꯣꯔꯒꯁꯦ ꯌꯦꯡꯉꯣ ꯅꯪꯒꯤ ꯄꯥꯐꯣꯔꯒꯁꯦ ꯁꯣꯝꯗ ꯂꯥꯛꯑꯣ ꯅꯪ ꯉꯥꯡꯅꯤꯡꯉꯁꯨ ꯁꯣꯝꯗ ꯂꯥꯛꯑꯣ ꯑꯅꯨ ꯐꯦꯃꯤꯂꯤ ꯐꯟ ꯆꯥ ꯑꯅꯨ ꯐꯦꯃꯤꯂꯤ ꯐꯟ ꯈꯨꯐꯁ ꯑꯁꯤꯗꯤ ꯂꯩ ꯍꯥꯞꯄꯣ ꯍꯥꯞꯄꯦ ꯃꯃꯥꯏꯗ ꯄꯨꯊꯣꯛꯄ ꯍꯥꯞꯀꯦ ꯁꯤꯗꯒꯤ ꯍꯥꯞꯀꯦ Yes. Sakjum. Hawdra. Somda lao. Nene hoy mama hoy nene mayang gi mamangda. Chao lao. Anu family na ko. Kupa says di late mama Dirasu Priyanka so mo uriam nusi. Lighting kupa zama video mathematics yam nungai. Thank you ican pina matamaya muda dum loimba kano tawre khoigi video se nusina dum haibirakpane ado ngasi comment bauda icanupi Anupama full maming ko thokemta ai Facebook to so dum kano tawbani ko comment adum igibane adum yengo ai maramar ta hangdoga dum yenge ba ko Facebook ta so oge Lendina hai Bahrain National City India की दिवाली को माल इमा मुगान वाली सिटी से इंदांग मसा खंडरी इमा इचे बेबी सुलोनी enjoy तो वो ओरे नसी दिन हुआ है इचान पीले बीसो yang nusiba izane maso adum tampuna magta adum nusiba wahay ngata ni akoy gi video da izana comment to pase
ꯑꯗꯨꯅꯦ ꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯁꯪꯕꯁꯤꯗꯀꯣ ꯑꯗꯨꯝ ꯃꯩꯒꯤꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯦꯡꯕ ꯊꯣꯛꯎꯕꯅꯦ ꯎꯔꯒꯗꯤ ꯏꯆꯥꯒꯤꯁꯨ ꯀꯃꯦꯟ ꯄꯥꯊꯣꯛꯄ ꯌꯥꯎꯖꯔꯦꯀꯣ ꯅꯣꯏ ꯂꯥꯛꯑꯣ ꯁꯨꯝ ꯂꯥꯛꯑꯣ ꯃꯃꯥ ꯑꯣꯏꯕ ꯂꯥꯛꯑꯣ ꯄ꯭ꯂꯤꯖ ꯑꯗꯒꯤ ꯂꯥꯛꯑꯣ ꯖꯤꯃꯤꯗꯥ ꯊꯣꯃꯁ she said love ꯖꯤꯃꯤꯗꯥ thank you ꯅꯟꯖꯥ ꯅꯤꯡꯊꯦꯝꯆꯥ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯣꯏꯅꯣ ꯕꯦꯝꯆꯥ ꯕꯦꯝꯆꯥꯒꯤ ꯚꯤꯌꯨ ꯌꯥꯝꯅ ꯐꯖꯩꯌꯦ ꯈꯨꯕꯤ ꯑꯣꯟꯕꯤꯔꯦ ꯏꯅꯥꯎꯁꯦ ꯑꯗꯨꯝ ꯏꯇꯠ ꯇꯠꯇꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯅꯕ ꯀꯩꯅꯣꯅꯤ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯏꯅꯥꯎꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯔꯛꯀꯅꯤ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯑꯗꯨꯝ ꯇꯧꯅꯁꯤ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯅꯕ ꯌꯥꯗꯦ ꯂꯥꯏꯛꯇꯤ ꯂꯣꯏꯔꯦ ꯑꯗꯣ ꯖꯨꯒꯤꯁꯨ ꯑꯃꯨꯛ ꯇꯧꯁꯤꯔꯦ ꯂꯣꯏꯔꯦ ꯖꯨꯒꯤ ꯇꯧꯗ꯭ꯔꯤꯕ ꯖꯨ ꯇꯧꯔꯀꯥꯟꯗ ꯁꯤꯡꯖꯨ ꯑꯝꯇ ꯄꯣꯛꯍꯧꯈꯤꯒꯦ ꯆꯥꯗꯤ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯏꯪꯒꯅꯤꯅ ꯆꯥꯃꯨ ꯍꯥꯏꯔꯛꯀꯦ ꯈꯔ ꯌꯥꯎ ꯍꯩꯔꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯖꯨꯔꯥꯒꯤ ꯁꯣꯝꯗ ꯄꯣꯞꯀꯣꯔꯟ ꯆꯥꯔꯤ ꯍꯥꯎꯕ꯭ꯔꯥ ꯅꯪ ꯍꯥꯞꯄꯤꯔꯣ ꯄ꯭ꯂꯦꯠꯇ ꯅꯪ ꯍꯥꯞꯄꯤꯔꯣ No. ꯁꯣꯝꯗ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯕꯀꯣ ꯏꯁꯨꯁꯦ ꯌꯥꯎꯕ ꯑꯗꯣ ꯑꯌꯥꯝꯕ ꯃꯥ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯏꯕꯥꯅꯤꯁꯦ ꯈꯔ ꯋꯥꯏ ꯁꯪꯉꯦ ꯃꯥ ꯇꯨꯝꯈ꯭ꯔꯀꯥꯟꯗꯨꯗ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯗꯤꯞꯇꯤ ꯑꯣꯏ ꯀꯩ ꯑꯣꯏꯅꯀꯣ ꯗꯤꯔꯥꯁꯦ ꯌꯥꯎꯍꯜꯂꯛꯑꯣ ꯍꯥꯏꯗꯨꯗ ꯌꯥꯎꯍꯜꯂꯤꯅꯦ ꯗꯤꯞꯇꯤ ꯁꯣꯝꯗ ꯂꯥꯛꯑꯣ ꯅꯦꯅꯦ ꯗꯤꯞꯇꯤꯅ ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯅꯦꯅꯦ ꯗꯤꯞꯇꯤ ꯅꯦꯅꯦ ꯂꯦꯝꯕꯤ ꯃꯣꯏꯅ ꯅꯪꯗ ꯍꯥꯏ ꯂꯩꯌꯦ ꯂꯥꯛꯑꯣ ꯐꯔꯦꯀꯣ ꯖꯨ ꯆꯠꯄꯒꯤꯗꯣ ꯂꯥꯏꯕ꯭ꯔꯣꯅ ꯉꯁꯤꯗꯤ ꯐꯥꯔꯁ ꯀꯃꯦꯟ ꯇꯧ ꯐꯪꯉꯦ ꯍꯥꯏ ꯑꯗꯨꯅꯦ ꯃꯃꯥꯅ ꯄꯤꯟ ꯇꯧꯈ꯭ꯔꯕꯅꯦ ꯑꯗꯨꯒ ꯕꯤꯃꯌꯥꯁꯤꯡꯕꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯂꯚꯂꯤ ꯐꯦꯃꯤꯂꯤ ꯒꯨꯗ ꯃꯣꯔꯅꯤꯡꯗꯤ ꯂꯣꯏꯈ꯭ꯔꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯆꯥꯕꯨ ꯑꯗꯨꯝ ꯏꯇꯠ ꯇꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄ ꯏꯆꯥꯅꯤ 사자 ꯅꯤꯡꯁꯤꯡ ꯃꯃꯤꯁꯨ ꯍꯥꯏ ꯃꯃꯤ 로스니 말었나? 누야? ꯔꯣꯁꯅꯤ ꯃꯥꯏꯕ 누야 또? 누야? ꯃꯦꯟꯗ ꯇꯧꯔ 너희서 ꯑꯗꯨꯝ ꯌꯦꯡꯉꯣ ꯅꯦꯅꯦ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯈꯨꯗꯤꯡꯒꯤ 빅니 ꯔꯦꯟꯕꯝ 빅니 ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦ ꯍꯣꯏ ꯀꯩꯗꯧꯅꯤ ꯅꯨꯡꯁꯤꯅꯗꯗꯤ ꯅꯨꯡꯁꯤꯅꯅ ꯂꯩꯕꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯅꯦꯀꯣ ꯑꯗꯨꯝ ꯈꯠꯅ ꯆꯩꯅ ꯀꯩꯅꯣ ꯇꯧꯗꯅ ꯅꯨꯡꯁꯤꯅꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯒ ꯑꯅꯨ ꯐꯦꯃꯤꯂꯤ ꯐꯟ ꯐꯥꯒꯤ ꯌꯥꯝ ꯍꯩꯌꯦ ꯃꯃꯥ ꯆꯥ ꯒ꯭ꯂꯥꯁ ꯑꯍꯨꯝꯗꯣ ꯊꯛꯑꯗꯤ ꯖꯨꯔꯥ ꯄ꯭रिꯌꯥꯡꯀꯥ ꯅꯨꯡꯁꯤꯕꯅ ꯃꯐꯝꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯍꯣꯏ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯒꯤꯁꯦ ꯄꯣꯠ ꯁꯥꯐꯝꯁꯦ ꯌꯥꯝ ꯐꯖꯅ ꯂꯩꯌꯦꯕꯀꯣ ꯄꯣꯠꯀꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯦ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯀꯩꯅꯣꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯕ ꯄ꯭ꯔꯤꯖꯥꯞ ꯇꯧꯔꯒ ꯊꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯍꯦꯔꯤꯇꯦꯖꯇꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ ꯍꯦꯔꯤꯇꯦꯖꯀꯤ ꯁꯤꯗ ꯃꯈꯣꯏꯒꯤ ꯂꯩꯕ ꯀꯩꯅꯣꯁꯦ ꯑꯗꯨꯅꯦ ꯌꯥꯝ ꯑꯩꯈꯣꯏꯗ ꯁꯨꯝ ꯉꯛꯅ ꯊꯣꯛꯆꯕꯗꯣ ꯌꯥꯝ ꯆꯥꯎꯗ꯭ꯔꯅꯦꯀꯣ ꯀꯞ ꯈꯔꯨꯡꯗꯧ ꯇꯧꯕꯗꯣ ꯑꯗꯒꯤ ꯗꯤꯄꯥꯂꯤꯅ ꯍꯥꯏꯌꯦ ꯗꯤꯄꯥꯂꯤ ꯏꯇꯥ ꯏꯕꯥꯅꯤꯁꯦ ꯏꯇꯥ ꯀꯧꯅꯔꯕꯅꯦ ꯗꯤꯞꯇꯤ ꯁꯣꯔꯦꯁꯟꯒꯤ ꯃꯃꯥꯅꯦ ꯏꯇꯥꯁꯤꯒꯤ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯎꯔꯒꯗꯤ ꯏꯁꯨ ꯅꯨꯄꯤꯗ ꯇꯩꯖꯧ ꯁꯣꯝꯗꯩ ꯇꯧꯔ ꯂꯥꯛꯑꯣ ꯁꯤꯗ ꯎꯏꯌꯦ ꯁꯤꯗꯩ ꯇꯧꯔ ꯂꯥꯛꯑꯣ ꯕꯣꯕꯣꯛ ꯗꯤꯄꯥꯂꯤꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯏꯇꯥꯗ ꯅꯨꯡꯁꯤꯅ ꯀꯃꯦꯟ ꯇꯧꯔꯛꯄꯁꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯝꯇ ꯄꯥꯔꯛꯑꯣ ꯏꯇꯥꯒꯤ ꯀꯃꯦꯟꯗꯣ ꯉꯁꯤꯗꯤ ꯏꯇꯥꯒꯤ ꯚꯤꯗꯤꯑꯣ ꯎꯕ ꯐꯪꯉꯦ ꯖꯨꯒꯤ ꯇ꯭ꯔꯤꯞꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯅꯤꯕꯣ ꯃꯐꯝꯁꯤꯁꯨ ꯁꯣꯏꯈ꯭ꯔꯦꯀꯣ ꯃꯃꯥꯡꯒꯤꯗꯁꯨ ꯃꯐꯝꯁꯤꯁꯨ ꯁꯥꯊꯤꯅ ꯆꯥꯎꯋꯤ ꯌꯥꯝ ꯂꯨꯅ ꯅꯥꯟꯅ ꯐꯖꯅ ꯊꯝꯃꯤ ꯁꯥꯁꯤꯡꯁꯦ ꯃꯥꯏꯒꯤ ꯈꯥꯏꯗꯣꯛ ꯊꯝꯕꯤꯔꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯇꯥꯒꯤ ꯏꯃꯧ ꯅꯨꯄꯤꯒꯅ ꯅꯨꯡꯉꯥꯏꯕ ꯎꯕ ꯐꯪꯕꯗ ꯚꯤꯗꯤꯑꯣ ꯍꯥꯏꯔꯛꯄꯩ ꯑꯩꯈꯣꯏꯁꯨ ꯎꯕ ꯐꯪꯖꯔꯦ ꯃꯅꯤ ꯃꯃꯣꯒꯤ ꯗ꯭ꯔꯦꯁꯁꯤ ꯆꯥꯟꯅꯈ꯭ꯔꯦ ꯐꯖꯈ꯭ꯔꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯏꯇꯥꯅ ꯀꯃꯦꯟꯒ ꯁꯥꯡꯅ ꯏꯔꯛꯄꯁꯦ ꯑꯩꯗꯤ ꯑꯁꯥꯡꯕ ꯀꯃꯦꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯑꯕꯀꯣ ꯑꯩꯅꯁꯨ ꯃꯤꯉꯣꯟꯗꯁꯨ ꯑꯗꯨꯝ ꯍꯦꯛꯇ ꯈꯪꯗꯦ ꯇꯦꯟꯅ ꯄꯤꯕꯁꯤ ꯁꯨꯡꯍꯩ ꯍꯩꯇꯦ
ꯑꯩꯅꯁꯨ ꯁꯥꯡꯅ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯋꯦ ꯑꯗꯒꯤ ꯁꯥꯡꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯗ꯭ꯔꯤꯉꯩꯗꯁꯨ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏꯗ ꯔꯦꯁꯄꯣꯟꯁ ꯐꯖꯅ ꯂꯥꯛꯀꯗꯕ ꯃꯤꯗ ꯑꯣꯏꯅ ꯀꯃꯦꯟ ꯑꯌꯥꯝꯕ ꯇꯧꯖꯩꯑꯕꯀꯣ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯖꯕꯁꯦ ꯑꯗꯨꯒ ꯔꯦꯁꯄꯣꯟꯁ ꯐꯖꯅ ꯂꯩꯕ ꯂꯩꯇꯕꯗꯣ ꯑꯩꯗꯤ ꯍꯥꯟꯅ ꯌꯦꯡꯊꯣꯛꯑꯦ ꯀꯃꯦꯟ ꯇꯧꯅꯤꯡꯉꯁꯨꯀꯣ ꯑꯗꯣ ꯀꯃꯦꯟꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯁꯨ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯉꯣꯟꯗ ꯄꯣꯛꯄꯁꯨ ꯂꯧꯔ ꯏꯟꯅ ꯍꯣꯠꯅꯕꯗ ꯁꯣꯝꯗ ꯂꯥꯛꯑꯣ ꯑꯩꯁꯨ ꯁꯣꯝꯗ ꯀꯦꯗꯤꯗ ꯑꯗꯨꯝ ꯊꯝꯗꯣꯛꯈ꯭ꯔꯒꯦ ꯃꯥ ꯏꯟꯕ ꯂꯥꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝꯅ ꯁꯦ ꯑꯗꯣꯀꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯂꯦꯝꯕꯤꯅ ꯖꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯌꯦ ꯏꯃꯥ ꯏꯆꯦ ꯕꯦꯕꯤꯁꯨ ꯂꯣꯏꯅ ꯎꯕ ꯐꯪꯉꯦ ꯃꯅꯤ ꯃꯃꯣꯒꯤ ꯗ꯭ꯔꯦꯁꯁꯦ ꯄꯣꯁ ꯇꯥꯔꯦ ꯐꯖꯩ ꯏꯃꯥ ꯃꯩꯇꯩ ꯉꯥꯅꯨ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯖꯨ ꯌꯦꯡꯕꯁꯦ ꯈꯣꯡꯅ ꯆꯠꯂꯒ ꯀꯣꯏꯔꯒ ꯌꯦꯡꯉꯦ ꯕꯍꯔꯦꯟꯗ ꯒꯥꯔꯤꯒ ꯇꯣꯡꯉꯒ ꯀꯣꯏꯍꯜꯂꯒ ꯌꯦꯡꯉꯤꯁꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏ ꯑꯗꯨꯅꯦ ꯃꯩꯇꯩ ꯉꯥꯅꯨꯁꯦꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯃꯩꯇꯩ ꯉꯥꯅꯨꯁꯦ ꯌꯥꯝ ꯂꯣꯏꯅꯦꯕ ꯌꯥꯝ ꯂꯥꯡꯕꯅꯦ ꯑꯁꯤꯒꯤ ꯉꯥꯅꯨꯁꯦ ꯈꯪꯕ ꯑꯗꯨꯅꯤꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯀ ꯐꯖꯩꯒ ꯍꯥꯏꯕꯤꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯏꯀꯣ Mama, ꯑꯣ bodoh apa? ꯑꯦ ꯃꯣꯡꯆꯨꯖꯥ ꯍꯥꯞꯄꯨ ꯀꯥꯏ ꯁꯥꯅꯤ ꯃꯣꯡꯆꯨꯖꯥꯗꯣ Bodoh apa? ꯃꯣꯁꯨꯖꯥ ꯍꯥꯞꯄꯗꯤ ꯅꯪ ꯀꯞꯄꯣꯏꯗ꯭ꯔꯣ Bodoh. ꯀꯞꯅꯤꯌꯦ ꯁꯥꯅꯤ ꯃꯣꯡꯁꯥꯅꯤꯀꯣ ꯃꯁꯨ Kamia, bodoh tapi habis saya. ꯁꯤꯗꯒꯤ ꯍꯥꯏꯔ ꯂꯥꯛ ꯎꯗꯦ ꯁꯤꯗꯒꯤ ꯍꯥꯏꯔ ꯂꯥꯛꯎ ꯑꯩꯈꯣꯏꯗꯤ ꯎꯔꯤꯀꯣ ꯑꯗ ꯑꯩꯈꯣꯏꯗꯤ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯑꯩꯈꯣꯏꯁꯦ ꯎꯔꯤꯁꯦ ꯌꯦꯡꯉꯨ ꯃꯃꯥ ꯏꯕꯥꯅꯤ ꯎꯔꯤꯁꯦ ꯌꯦꯡꯉꯨ ꯂꯥꯎꯕ Bodoh Kamia. ꯃꯣꯔꯣꯛ ꯁꯁꯥ ꯎꯗꯦ ꯇꯣ ꯅꯪ ꯎꯠꯄ ꯎꯗꯦ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯒꯦ ꯃꯀꯣꯛꯗꯩ ꯗꯤꯞꯇꯤꯒꯤ ꯃꯃꯥꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤ ꯎꯔꯦ ꯑꯗꯣ ꯂꯣꯏꯅ ꯉꯁꯤꯗꯤ ꯆꯤꯆꯦꯁꯨ ꯃꯃꯥꯁꯨ ꯌꯥꯝ ꯌꯣ ꯇꯥꯔꯦꯕꯣ ꯐꯖꯩꯌꯦ ꯃꯃꯥꯁꯤ ꯈꯔ ꯈꯔꯗꯤ ꯅꯍꯥꯁꯨ ꯃꯥꯟꯁꯤꯜꯂꯛꯑꯦ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯗꯤ ꯃꯃꯥ ꯑꯕꯦꯝꯃꯁꯦ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯅꯤ ꯆꯤꯆꯦꯅ ꯄꯨꯔꯃꯦꯗ ꯆꯠꯄꯁꯦ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯖꯨ ꯀꯣꯏꯕꯁꯨ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏꯁꯦ ꯚꯤꯗꯤꯑꯣꯁꯦꯀꯣ ꯋꯤꯛ ꯑꯅꯤ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏꯁꯦ ꯊꯥꯒꯠꯄ ꯉꯝꯃꯨꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯀꯔꯤ ꯀꯔꯥꯁꯤꯡꯁꯦ ꯑꯃꯠꯇ ꯑꯩꯈꯣꯏꯁꯦ ꯎꯕꯤꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯣꯁꯅꯦꯜ ꯀꯌꯥꯝ ꯑꯣꯏ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯔꯤꯒꯨꯂꯔ ꯀꯃꯦꯟꯇꯦꯇꯔ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅꯃꯛ ꯍꯥꯏꯔꯒ Sheme, apa ikan? ꯃꯥꯅ ꯂꯩꯊꯣꯛꯈꯤꯌꯦ ꯗꯤꯞꯇꯤꯒꯤꯗꯣ ꯄꯥꯕꯗ ꯃꯥꯅ ꯊꯛꯂꯥꯎ ꯀꯦꯃꯦꯔꯥꯁꯦ ꯃꯨꯟꯒꯔꯦ ꯗꯤꯞꯇꯤꯅ ꯈꯔ ꯃꯥ ꯈꯔ ꯇꯣꯏꯅ ꯄꯟꯕꯗꯨ ꯇꯧꯔꯥ ꯈꯪꯗꯦ ꯊꯛꯂꯥꯎ ꯃꯨꯜꯂꯒ ꯃꯥꯒꯤ ꯑꯣꯏꯅ ꯉꯥꯡꯉ ꯂꯩꯈ꯭ꯔꯦ ꯏꯆꯥꯅꯨꯄꯤ ꯗꯤꯞꯇꯤꯁꯨ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ ꯄꯤꯔꯛꯏꯁꯦ ꯂꯥꯏꯒꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯦ ꯃꯃꯥ ꯌꯣ ꯌꯥꯝ ꯇꯥꯏꯌꯦ ꯃꯧ ꯃꯁꯤꯡ ꯃꯥꯜꯂꯦ ꯃꯇꯝꯗꯨꯒꯤ ꯁꯨꯝ ꯌꯥꯅ ꯌꯥꯅꯕ ꯄꯆꯠꯇ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯦ ꯕꯤꯅꯣꯌꯥ ꯁꯤꯡꯗꯅ ꯍꯥꯏꯌꯦ ꯁꯥꯗꯒꯤ ꯃꯤꯅ ꯌꯥꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯃꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯆꯨꯝꯕꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯌꯥꯝ ꯀꯟꯅ ꯁꯥ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯂꯩꯕ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯍꯦꯟꯅ ꯌꯥꯝꯃꯤꯗ ꯁꯥꯗꯤ ꯑꯩꯅ ꯈꯜꯂꯦ ꯂꯝꯗꯤ ꯃꯣꯏꯅ ꯆꯥꯎꯕ ꯀꯩꯅꯣꯗꯣ ꯑꯦꯔꯤꯌꯥꯗꯨꯕꯣꯕ ꯖꯨ ꯃꯌꯥꯝ ꯑꯩꯁꯨ ꯀꯃꯦꯟ ꯑꯩꯁꯨ ꯂꯣꯏ ꯄꯥꯏꯌꯦ ꯑꯗꯣ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯗꯕ ꯔꯤꯄ꯭ꯂꯥꯏ ꯁꯦꯛꯁꯟꯗꯅ ꯃꯃꯥ ꯊꯝꯕ ꯑꯩꯅ ꯄꯤꯗꯦ ꯍꯥꯏꯕ ꯆꯥꯎꯊꯣꯛꯄꯩ ꯅꯠꯇꯦꯀꯣ ꯑꯩꯅ ꯀꯃꯦꯟ ꯃꯌꯥꯝ ꯌꯦꯡꯉ ꯔꯤꯄ꯭ꯂꯥꯏ ꯄꯤ ꯂꯩꯕꯗꯣ ꯁꯪꯗꯕ ꯌꯥꯎꯋꯦꯕ ꯑꯁꯦꯡꯕꯗꯤ ꯑꯩꯒꯤ ꯗ꯭ꯌꯨꯇꯤꯁꯦ 12 ꯑꯋꯥꯔꯁꯅꯦꯀꯣ 12 ꯑꯋꯥꯔꯁ ꯍꯥꯏꯔꯒ ꯑꯣꯟꯂꯤ 12 ꯑꯋꯥꯔꯁ ꯅꯠꯇꯦꯕ ꯑꯗꯨ ꯆꯠꯇ꯭ꯔꯤꯀꯥꯟꯒꯤ ꯔꯦꯗꯤ ꯇꯧꯕꯒ ꯊꯕꯛꯁꯦ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯟꯕ ꯉꯝꯗꯕꯩ ꯑꯗꯨꯝ ꯊꯦꯡ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯅꯣꯡꯃ ꯆꯨꯞꯄ ꯑꯃ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯌꯨꯝ ꯍꯜꯂꯛꯑꯒ ꯖꯨꯔꯥ ꯍꯔꯥꯎꯔꯅꯤ ꯑꯩ ꯍꯜꯂꯛꯑꯒ ꯃꯥ ꯉꯥꯏꯍꯥꯛꯇꯪ ꯂꯩꯃꯤꯟꯅꯔꯅꯤ ꯃꯥ ꯆꯥꯛ ꯏꯟꯕ ꯈꯣꯠꯄ ꯇꯧꯕꯤꯔꯅꯤ ꯑꯗꯨꯒ ꯃꯥ ꯇꯨꯝꯕ ꯁꯨꯝꯕꯗ ꯑꯩꯁꯨ ꯑꯗꯨꯝ ꯋꯥꯕꯅꯤ ꯇꯨꯝꯊꯣꯛꯈꯤꯕꯀꯣ ꯑꯗꯨꯒ ꯑꯣꯐ ꯅꯨꯃꯤꯠꯇꯅ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯏꯗꯤꯠ ꯇꯧꯅꯕ ꯍꯣꯠꯅꯕ ꯏꯗꯤꯠ ꯇꯧꯕꯁꯤꯁꯨꯀꯣ ꯖꯨꯔꯥꯁꯦ ꯑꯩ ꯉꯥꯛꯇ ꯁꯨꯛ ꯅꯥꯏꯔꯒ ꯂꯩꯅꯤꯡꯉꯦꯅꯦꯕ ꯑꯩ ꯅꯣꯡꯃꯇꯪ ꯑꯣꯐ ꯂꯩꯖꯕꯅꯤꯅ ꯃꯥꯁꯦ ꯇꯧꯔꯤꯅꯦ ꯑꯩꯅꯒ ꯄꯝꯒꯦꯒ ꯌꯥꯝ ꯆꯥꯟꯅꯗꯦ ꯃꯥꯅ ꯑꯩꯅ ꯑꯣꯐ ꯂꯩꯔꯗꯤ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯧꯍꯟꯅꯤꯡꯉꯦꯕ ꯆꯥꯛ ꯏꯟꯕ ꯑꯣꯏꯔꯣ ꯇꯣꯏꯂꯦꯠ ꯇꯧꯕ ꯑꯣꯏꯔꯣ ꯇꯧꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯃꯥ ꯄꯝꯐꯝꯗ ꯑꯩꯅ ꯏꯗꯤꯠꯁꯦ ꯑꯃꯨꯛ ꯇꯧꯅꯕ ꯍꯣꯠꯅꯅꯤꯡꯉꯦꯕ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯀꯃꯦꯟꯠꯀꯤ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯁꯦ ꯑꯩ ꯈꯔ ꯉꯝꯖꯗꯕ ꯁꯪꯖꯗꯕ ꯆꯥꯎꯊꯣꯛꯄꯩ ꯅꯠꯇꯕ ꯑꯗꯨꯅ ꯑꯩ ꯂꯣꯏ ꯄꯥꯏꯌꯦꯕ ꯑꯗꯨꯅ ꯃꯃꯥꯅ ꯑꯣꯏꯅ ꯀꯃꯦꯟ ꯇꯧꯕꯅꯦꯕ ꯄꯥꯁꯨ ꯄꯥꯏ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯌꯥꯎꯔꯛꯄ ꯃꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒ ꯂꯤꯡ ꯂꯩꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯁꯨ ꯂꯣꯏ ꯌꯦꯡꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯨ ꯑꯗꯒꯤꯗꯤ ꯃꯥꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯏꯕꯗꯣ ꯃꯉꯣꯟꯗ ꯈꯤꯇꯪ ꯃꯇꯝꯁꯦ ꯐꯪꯗꯕꯒꯤ ꯌꯦꯡꯕꯗꯤ ꯂꯣꯏ ꯌꯦꯡꯉꯦ ꯍꯥꯏꯕ ꯑꯗꯨ ꯌꯦꯡꯗꯦ ꯀꯥꯏꯗꯤ ꯌꯦꯡꯗꯕꯒꯗꯤ ꯇꯧꯗꯦ ꯂꯣꯏ ꯌꯦꯡꯕꯅꯦ ꯃꯥꯁꯨ ꯑꯩ ꯕ꯭ꯂꯣꯛ ꯂꯣꯏ ꯌꯦꯡꯉꯦꯕ ꯑꯩꯅ ꯀꯃꯦꯟ ꯑꯩꯅ ꯇꯣꯉꯥꯟꯅ ꯄꯤꯔꯤꯕ ꯁꯪꯗꯕꯒꯤꯅꯦꯕ
ꯈꯪꯗꯦ ꯃꯤꯁꯨ ꯂꯣꯏ ꯊꯕꯛꯄꯨꯗꯤ ꯂꯣꯏ ꯇꯧꯅꯩ ꯁꯪꯗꯦ ꯀ ꯍꯥꯏꯕꯁꯦ ꯃꯤꯅꯗꯤ ꯂꯥꯟꯅ ꯈꯟꯕ ꯌꯥꯏꯑꯕꯀꯣ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯇꯩ ꯆꯠꯂꯒ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8 ꯑꯗꯨꯁꯨ 8ꯇ ꯍꯜꯂꯛꯇꯦ ꯍꯥꯏꯕ ꯄꯨꯡ 8ꯀꯤ ꯗ꯭ꯌꯨꯇꯤꯅꯦꯕꯀꯣ 3:30ꯗ 6:45ꯗ ꯂꯣꯒꯏꯟ ꯇꯧꯈꯤꯕ ꯌꯥꯗꯦꯕ 6:45 ꯂꯣꯒꯏꯟ ꯇꯧꯔꯦꯅ ꯑꯩ ꯄꯨꯡ 8ꯇꯩ ꯆꯠꯄ ꯅꯠꯇꯦ ꯍꯥꯏꯕ ꯑꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯂꯣꯏꯁꯤꯟꯕ ꯈꯣꯠꯆꯤꯟꯕ ꯍꯥꯏꯗꯤ ꯄꯨꯡ 12ꯅꯤꯅ ꯕ꯭ꯔꯦꯛꯐꯥꯁ ꯂꯟꯆ ꯄꯨꯗꯕ ꯌꯥꯗꯦ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯌꯨꯛꯇꯨ ꯈꯨꯗꯛꯇ ꯁꯦꯝꯃꯦ ꯍꯥꯏꯕ ꯅꯠꯇꯕ ꯅꯨꯡꯗꯥꯡꯗꯗꯤ ꯁꯦꯝꯃ ꯇꯥꯁꯨ ꯂꯣꯏꯁꯤꯟꯕ ꯈꯣꯠꯆꯤꯟꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯈꯣꯡꯅꯁꯨ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕ ꯑꯩꯗꯤ ꯈꯤꯇꯪ ꯉꯟꯅ ꯆꯠꯇꯕ ꯌꯥꯗꯦꯕ ꯅꯛꯄꯅꯤꯅ ꯃꯥꯗꯤ ꯈꯣꯡꯅ ꯑꯗꯨꯝ ꯒꯥꯔꯤ ꯅꯨꯡꯂꯤꯁꯨ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯒ ꯋꯥꯔꯀꯥꯟꯗ ꯏꯆꯥ ꯅꯨꯄꯥ ꯃꯕꯥꯅꯤ ꯇꯥꯏꯃꯤꯡ ꯆꯥꯟꯅꯔꯒꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯍꯟꯃꯤꯟꯅꯔꯛꯄꯗꯤ ꯁꯨꯛꯐꯪ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯑꯗꯒꯤ ꯅꯥꯏꯠ ꯑꯣꯐꯀ ꯂꯩꯕꯁꯤꯗꯤ ꯄꯨꯡ 11ꯗ ꯋꯥꯅ ꯇꯧꯔꯕꯅꯤꯅ ꯍꯜꯂꯒ ꯖꯨꯔꯥ ꯉꯥꯛꯇꯪ ꯂꯩꯕꯤ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯇ ꯀꯥꯟꯗ ꯉꯥꯛꯇꯪ ꯖꯨꯔꯥꯒ ꯂꯩꯃꯤꯟꯅꯔꯅꯤ ꯄꯨꯡ 10 ꯇꯥꯁꯜꯂꯛꯄꯁꯦ ꯑꯩꯉꯣꯟꯗ ꯈꯞ ꯆꯤꯡꯉꯦꯕ ꯉꯝꯗꯦꯕ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯣ ꯊꯕꯛ ꯇꯧꯔꯒ ꯑꯗꯨ ꯇꯧꯕ ꯈꯣꯠꯄꯒꯤ ꯅꯠꯇꯦ ꯃꯥꯒꯤ ꯅꯣꯡꯃ ꯄꯨꯔꯥ ꯇꯧꯋꯦꯕ ꯑꯗꯨꯅ ꯉꯁꯤꯁꯦ ꯉꯔꯥꯡꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯃꯦ ꯏꯕꯥꯅꯤ ꯉꯁꯤꯁꯨ ꯁꯦꯝꯃꯦ ꯉꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯇꯤ ꯂꯩꯕꯁꯤꯗ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯦꯝꯍꯧꯗ꯭ꯔꯒꯗꯤ ꯑꯗꯨꯒ ꯀꯣꯟꯅ ꯇꯞꯅ ꯊꯥꯒꯠꯂꯁꯨ ꯊꯥꯒꯠꯁꯦꯗꯅ ꯑꯗꯨꯝ ꯅꯝꯁꯤꯜꯂ ꯊꯝꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯌꯥꯝ ꯑꯗꯒꯤ ꯚꯤꯗꯤꯑꯣꯗꯤ ꯇꯧꯗ꯭ꯔꯒꯅ ꯃꯌꯥꯝꯒꯤ ꯕ꯭ꯂꯣꯛ ꯌꯦꯡꯕ ꯑꯥꯎ ꯑꯗꯨꯅꯦ ꯑꯩ ꯖꯨꯔꯥ ꯇꯨꯝꯊꯔꯀꯥꯟꯗ ꯑꯩ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟꯗꯤ ꯑꯩꯅ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯖꯔꯕꯅꯦꯕꯀꯣ ꯃꯥꯅ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯌꯦꯡꯒꯦ ꯑꯗꯨꯝ ꯂꯣꯏ ꯌꯦꯡꯕꯅꯦ ꯚꯤꯌꯨꯗ ꯑꯗꯨꯝ ꯌꯥꯎꯔꯤꯅꯦ ꯖꯨꯔꯥ ꯇꯨꯝꯊꯔꯀꯥꯟꯗ ꯉꯥꯛꯇꯪ ꯐꯣꯟ ꯃꯦꯠꯒꯦ ꯍꯥꯏꯕꯁꯦ ꯃꯥꯗꯣ ꯇꯨꯝꯕ ꯁꯨꯝꯕꯗꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈꯤꯕ ꯀꯃꯥꯏꯅ ꯇꯧꯋꯦꯕ Mia. Trộn bay ông ăn rất là lò mấy tôm không bạn mấy tôm xanh chứ xanh mày hãy làm một Mia. hãy làm một hai cô I love you. đấy là cái đồ bẩn thế này Mama Mia đâu? tôi có hai mươi comment je mina comment piraga wahai am bawa hai dana tokthokdu chu yam nungai ta bai tare ko aduna khoina ngamni ge di dum comment je dum yar ge reply tawna ba su honar kani aduga kano tawjaraga so mayam na changba da pharak ta hoga singdu su ta na bai na khoi ji comment pa thok che dana dumaina mayam nu sibi ba do akhoina taram oksabu gi sum tawjabane ba ko adu mayam nu sibi na adum makha tana adum yengbiyo support tawbiyo khoi su dum tawrakke hangba atai yaw ba singdu su yetana dum tawjarakke loisala sida mayam ngasi gi swai da loisalage mathang gi video da mu unarase mathang gi da so dum comment je kano gi akhoina 1k yogi bye bye gi kari gi se akhoi amu adu gi oina content amu semjara ge mayam aina se ngasi di bye bye Dạ, rồi tôi đâu? Số lo. Mua đồ thì là bye bye. Bye bye.